你呢？哎，这个，哎，这，马上走。Hello. Yare khange, pau phange. Mem ti yaroi. Mirem. Pakpa se, tang mayam sendane macam mai pakpa tang kuhela. Macam matik cari pare, ikut mayam sendane nahar nasi hari le sabi pakang puna nang le yadana, kumsi di maka hal le si. सोथरबा इरमदम से अवाटपा मैम से ngमनबा खोई पाकपदा भोट पिनबियु आई अमुक उ लाओ मैम होनने हो तौदने कादब यादबनि लाओ काराजमनि कइनो अखोई लेकाइदसुने माइ मी ngakतने अखोई मुंगदसुने माइ उसु उरुदबदा भोट मैयासि कासु कानारुदबदा
ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯑꯩꯅ ꯍꯦꯟꯅ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯉꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯖꯔꯣꯏ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯀꯥꯎꯖꯔꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯌꯨ ꯂꯤꯁꯤꯡ ꯅꯤꯄꯥꯜꯅꯤ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯌꯥꯔꯅꯤ ꯁꯥꯔ ꯅꯤꯄꯥꯟꯗꯤ ꯄꯤꯔꯝꯃꯦ ꯑꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯔꯦꯗꯅ ꯁꯤꯜꯂꯤ ꯂꯥꯡꯉꯤ ꯃꯌꯥꯝꯁꯤꯒꯤ ꯁꯥꯔꯅ ꯂꯨꯄꯥ 6,000 ꯄꯤꯔꯝꯃꯦ ꯁꯤ ꯌꯥꯅꯧ ꯁꯤꯜꯂꯣꯀꯣ ꯐꯔꯦ ꯁꯤꯅ ꯁꯤꯜꯂꯒꯦ ꯌꯥꯔꯦ ꯑꯗꯣ ꯃꯤꯇꯤꯡ ꯑꯆꯧꯕ ꯑꯃꯁꯨ ꯁꯤꯜꯂꯁꯤꯀꯣ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯌꯥꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯌꯥꯝꯕ ꯐꯤꯔꯥꯟ ꯆꯤꯡꯈꯠꯀꯗꯧꯁꯨ ꯆꯌꯣꯜ ꯉꯥꯏꯁꯤꯜꯂꯛꯑꯦ ꯕꯣꯇꯔ 10,000 ꯈꯛ ꯂꯩꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄ ꯅꯨꯃꯤꯠꯁꯤꯗ ꯃꯤ 2,000-3,000 ꯐꯥꯅ ꯇꯤꯜꯍꯟꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯁꯦꯟꯇꯔꯅ ꯁꯦꯟꯊꯪ ꯄꯤꯊꯔꯛꯄꯗ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯌꯥꯝꯕ ꯃꯤꯁꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄ ꯅꯨꯃꯤꯠꯁꯤ ꯈꯤꯇꯪ ꯌꯥꯝꯍꯟꯅꯕ ꯇꯧꯁꯤꯗꯣ ꯃꯤꯒꯤꯗꯤ ꯁꯥꯔ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨꯅꯦ ꯅꯈꯣꯏ ꯅꯅꯥꯎꯄꯤꯗꯒꯤꯅꯦ ꯂꯨꯄꯥ 10,000 ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯅꯤ ꯃꯤ 2,200ꯗꯨꯗꯤ ꯂꯨꯄꯥ 10,000ꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯒꯅꯤꯗ ꯏꯌꯥꯝꯕ ꯁꯥꯔ 10,000ꯗꯨꯅꯗꯤ ꯃꯤ 2,200ꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯤꯟꯕ ꯀꯣꯟꯅꯔꯅꯤꯗ ꯑꯊꯦꯟ ꯄꯣꯠ ꯄꯣꯔꯛꯀꯗꯧꯕꯗꯨꯅ ꯀꯝꯗꯧꯕ ꯁꯥꯔ ꯑꯗꯨꯁꯨꯅꯦ ꯇꯥꯃꯣꯅ ꯅꯅꯥꯎꯄꯤꯗꯩ ꯂꯧꯔꯒ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯑꯗꯨꯗꯤ ꯁꯥꯔꯁꯨ ꯊꯕꯛ ꯂꯩꯔꯕꯅꯤ나 10,000ꯗꯣ ꯑꯩ ꯂꯧꯖꯔꯨꯔꯒꯦ ꯃꯔꯤ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯃꯤ 2,200ꯗꯣ ꯈꯣꯝꯅꯕ ꯑꯩ ꯇꯧꯖꯔꯒꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯖꯔꯒꯦ ꯐꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯎꯈꯤꯒꯦ ꯑꯣ ꯃꯥꯒꯤꯁꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄꯒꯤ ꯃꯤ ꯄꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ ꯍꯜꯂꯣ ꯇꯣꯝꯕꯤ ꯅꯪꯒꯤꯗꯨ ꯄꯣꯏꯅꯨ ꯑꯣꯏꯔꯕꯅꯤꯅ ꯏꯆꯦꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯣꯏꯔꯤꯅꯤꯅꯦ ꯃꯤ 100,000 ꯄꯥꯝꯃꯦ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄꯩꯅꯤ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯑꯊꯦꯟ ꯄꯣꯠꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨ ꯁꯦꯜꯗꯤ ꯏꯆꯦ ꯀꯌꯥꯃꯨꯛ ꯆꯪꯗꯣꯏꯅꯣ ꯏꯆꯦ 100ꯗꯤ ꯆꯠꯅꯕꯅꯤ ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯂꯩꯔꯦ ꯑꯗꯣ ꯅꯪꯒꯤꯗꯤꯅꯦ 200 ꯁꯥꯔꯒꯦ ꯁꯣꯏꯔꯅꯨꯀꯣ ꯍꯣꯏ ꯍꯥꯏ ꯑꯊꯦꯟ ꯄꯣꯠꯀꯤꯗꯤ ꯇꯣꯉꯥꯟꯅ ꯂꯥꯡꯉꯧꯀꯣ ꯏꯆꯦꯅ ꯐꯔ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯌꯥꯔꯦ ꯊꯕꯛꯁꯤꯅꯅꯦ ꯃꯊꯪ 이제 탐바 이제는네 마탕 ꯄꯥꯎ ꯄꯤꯕꯤꯔꯒꯅꯦ 미 350ꯇꯪ ꯈꯣꯝꯕꯤꯌꯨ 이과 아마기네 아이 마얌더 ꯆꯅꯤ ꯇꯧꯖꯒꯦ ꯁꯛꯇꯥꯗꯤꯒ ꯆꯅꯤ ꯀꯥꯏ ꯃꯥꯜꯂꯣꯏ ꯍꯥꯏꯗꯠꯇꯣꯏ 미닛 10 ꯈꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯝꯇ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯀꯧꯔꯛꯑꯦ ꯑꯩ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤꯕ ꯊꯔꯣ ꯁꯪꯅꯅꯦ ꯃꯇꯣꯡꯒꯩ ꯆꯥꯔꯒ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯅꯤ ꯈꯜꯂꯤꯁꯦ ꯃꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯑꯩꯅ ꯁꯤꯡꯉꯤꯅꯤ 이니 ꯊꯝꯕꯥꯜꯅꯅꯦ ꯑꯗꯨ ꯈꯔ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ ꯑꯩ ꯊꯟꯗꯅ ꯉꯝꯕ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯛꯑꯣ ꯍꯣꯏ ꯄꯥꯡꯅꯤ Hello. Papa aine. Sa thoi dia. Papa, ai kenomta haige tawbane. Kari leraba. Exam me ash naksale selu khita tharo. Hoi. Babu na ne thana na yam kan honeri. Hoi na thara kan. Ado, khita du na tharo ba. Nang exam do nang na babu na soi na thara kan ko. Ado, lai su di nang kan honeri kan na pari ko. Hoi babu, pari. Thamagi ko. Ada office 랭톡비라 뭐 아이씨 ngasi si thabo ki thengdo khraba office yoraro ai sp gi yumdang haktung yoruge toba ibungo bu ka dom nano ta dagi yumdang nana leiriba mla mantri sabu mayam do
ꯑꯗꯨꯗ ꯑꯃꯨꯛꯇ ꯋꯥ ꯅꯣꯝꯖꯔꯨꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯂꯣꯏꯍꯜꯂꯣ ꯏꯕꯨꯡꯉꯣ ꯂꯣꯏꯍꯜꯂꯣ ꯇꯥꯗ ꯆꯪꯖꯔꯨꯈꯤꯒꯦ 이제 ngata laomi as koksi hagatabana loireba ꯑꯣ ꯍꯣꯏ 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 ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯆꯠꯂꯝꯃꯣ ꯆꯣꯛꯑꯣ ꯂꯥꯛꯑꯦ ꯃꯁꯤꯒꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯁꯦꯟꯗꯣꯏ ꯆꯥꯕꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯁꯦ ꯁꯥꯔꯤ ꯃꯤꯒꯤ ꯁꯦꯟꯗꯤ ꯁꯤꯡꯗꯣꯛꯀꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯥꯟꯅꯄꯣꯛꯀꯗꯤ ꯃꯃꯜ ꯑꯇꯥꯡ ꯂꯩꯗꯅ ꯁꯥꯟꯅꯍꯜꯂꯤꯅꯦ ꯀꯔꯤꯅꯣ ꯇꯥꯗ ꯁꯦꯟ ꯊꯧꯕ ꯂꯥꯛꯄꯤꯔꯒ ꯁꯦꯟ ꯊꯧꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯂꯥꯛꯂꯔꯤꯗꯨꯅ ꯑꯩ ꯇꯦꯡꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯃꯤꯔꯥꯡ ꯊꯨꯕ ꯁꯥꯏꯖꯤꯟ ꯁꯌꯥꯁꯤꯡꯁꯦ ꯌꯦꯡꯈꯤꯗ꯭ꯔꯣ ꯑꯉꯥꯡꯅꯤꯗꯅ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯄꯪꯄꯣꯛꯇ ꯄꯣꯛꯄ ꯍꯦꯛ ꯁꯥꯔꯦꯗꯅ ꯀꯜꯂꯛꯄ꯭ꯔꯣ ꯅꯄꯨꯟꯁꯤꯗ ꯅꯃꯤꯠꯇꯅ ꯆꯥꯝꯕ ꯎꯕ ꯐꯪꯗ꯭ꯔꯤꯗꯣ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯍꯥꯏꯔꯦꯅ ꯄꯣꯛꯄꯨ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯅꯣꯡ ꯈꯣꯡꯕꯗ ꯄꯣꯛꯀꯦꯔꯥ ꯅꯨꯡꯁꯥ ꯁꯥꯕꯗ ꯄꯣꯛꯀꯦꯔꯥ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯄꯣꯛꯀꯦꯔꯥ ꯄꯣꯛꯑꯗꯤ ꯄꯣꯛꯑꯦ ꯀꯩꯅꯣ ꯅꯊꯧ ꯀꯩꯅꯣ ꯑꯣ ꯄꯣꯛꯄꯤꯌꯨ ꯅꯆꯥ ꯄꯣꯛꯏꯉꯩꯗ ꯄꯨꯊꯈꯤꯕ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯇꯣ ꯍꯥꯟꯅ ꯑꯝꯇ ꯁꯤꯡꯗꯣꯛꯄꯤꯔꯛꯑꯣ ꯆꯥꯕꯣꯛ ꯐꯕꯤ ꯕꯦꯝꯁꯥ ꯇꯥꯗ ꯁꯦꯟ ꯊꯧꯕ ꯂꯥꯛꯑꯗꯤ ꯁꯦꯟꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯁꯤ ꯋꯥ ꯀꯣꯏꯗꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯩ ꯕꯦꯝꯃ ꯅꯪꯅꯅꯦ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯇꯅ ꯁꯪꯗꯣꯛꯇꯅ ꯁꯪꯁꯪ ꯉꯥꯡꯉꯤꯗꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯟꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯏꯁꯤꯗ ꯂꯪꯁꯤꯟꯕꯤꯔꯛꯑꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯆꯠꯄꯤꯈꯤꯒꯦ ꯇꯥꯗ ꯁꯣꯍꯜꯅꯤꯈꯔ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯁꯦꯟꯗꯣꯏ ꯄꯤꯕꯁꯨ ꯅꯠꯇꯕ ꯅꯣꯡꯃꯇꯁꯨ ꯅꯈꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯕ ꯑꯩꯅ ꯂꯥꯛꯑꯒꯁꯨ ꯅꯈꯣꯏꯅ ꯁꯥꯎꯕ ꯇꯥꯗ ꯉꯁꯤꯗꯣ ꯁꯦꯜ ꯐꯪꯂꯅꯤꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯑꯗꯨ ꯈꯔꯗꯤ ꯊꯦꯡꯂꯛꯑꯅꯤ ꯇꯥꯗ ꯁꯥꯎꯕꯤꯔꯅꯨ ꯏꯔꯥ ꯃꯣꯕꯥꯏꯜꯒꯤ ꯋꯥꯕꯨ ꯃꯆꯤꯟ ꯊꯤꯔꯣꯡꯒꯅꯤ ꯍꯦ ꯀꯩꯅꯣ ꯐꯖ ꯉꯥꯡꯕ ꯀꯩꯗꯧꯒꯦ ꯇꯣꯛꯑꯣ ꯊꯥꯖꯗ꯭ꯔꯒ ꯍꯦꯛ ꯇꯣꯛꯑꯣ ꯂꯧꯗ꯭ꯔꯒꯅ ꯇꯣꯛꯑꯣ ꯒꯤꯞ ꯔꯦꯁꯄꯦꯛ ꯑꯦꯟ ꯇꯦꯛ ꯔꯦꯁꯄꯦꯛ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯣ ꯑꯩ ꯏꯕꯦꯝꯃ ꯂꯥꯏꯔꯤ ꯍꯩꯕꯤꯌꯦ ꯒꯤꯞ ꯁꯦꯟꯗꯣꯏ ꯇꯦꯛ ꯔꯦꯁꯄꯦꯛ ꯄꯤꯔꯣꯗꯅ ꯑꯗꯨꯗꯤ ꯁꯦꯜꯗꯨꯗ ꯄꯣꯔꯛꯁꯅꯨ ꯈꯪꯅꯤꯅ ꯑꯗꯨꯗꯤ ꯄꯣꯔꯛꯑꯅꯤ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯐꯥꯎ ꯃꯤꯅ ꯂꯩꯔꯒ ꯊꯛꯀꯅꯤ ꯉꯥꯏꯕꯁꯤꯡꯗꯨꯅ ꯑꯩꯅ ꯑꯉꯥꯡꯅꯤ ꯈꯟꯗꯅ ꯌꯦꯡꯕꯤꯕꯅꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯅ ꯄꯨꯟꯅ ꯄꯤꯊꯣꯔꯛꯇ꯭ꯔꯕꯗꯤꯅꯦ ꯀꯣꯡꯉꯥꯡ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯈꯪꯉꯕ ꯇꯥꯗ ꯑꯝꯇ ꯁꯥꯎꯕꯤꯒꯤꯅꯣ ꯑꯩ ꯍꯟꯗꯛꯇꯤꯅꯦ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯟꯅ ꯄꯤꯊꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡꯁꯦ ꯄꯨꯂꯞ ꯃꯠꯀꯗꯕꯅꯤ ꯈꯪꯉꯕ ꯑꯁꯤꯒꯤ ꯋꯥꯉꯥꯡꯁꯤꯗꯕꯨ ꯀꯅꯥꯅ ꯁꯦꯜ ꯄꯤꯅꯤꯡꯗꯣꯏꯅꯣ ꯀꯔꯤ ꯑꯍꯟꯅꯣ ꯈꯪꯗꯦꯃꯤ ꯑꯩꯒꯤ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯧꯒꯠꯂꯛꯏꯗ ꯑꯣꯏꯕ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯁꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯥꯏꯕ 이몽이 마차칭신에 까리 자리게 타이게 하이버 파고 우비다버니 셀 카라 펑버 놈이따네 유 카라 탁질래 하르가 아 마뚜 마사 치다바 클럽기나 하론 카라가니야 아 벗기니 하이다네 아돔메 랑바 니 사바기니 아두기니 아다기니 다네 랑바 마사기 마툰디 꽁꽁 헥 라우라가 ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯃꯈꯣꯏꯅ ꯁꯦꯜ ꯈꯔꯗꯪ ꯆꯥꯡ ꯅꯥꯏꯅ ꯄꯨꯁꯤꯜꯂꯛꯑꯒꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯒꯤ ꯃꯤꯈꯥ ꯊꯥꯅ ꯂꯩꯈꯤꯗ꯭ꯔꯣ
ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯐꯒꯗꯕ ꯋꯥꯐꯝ ꯑꯣꯏꯔꯒꯗꯤ ꯍꯧꯗꯣꯛꯄꯤꯔꯛꯎ ꯃꯗꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯖꯔꯦꯔꯒ ꯄꯥꯏꯈꯠꯄ ꯌꯥꯕ ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯄꯥꯏꯈꯠꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯛꯁ MLA ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯝꯇ ꯀꯧꯁꯤꯜꯂꯣ ꯍꯣꯏ ꯀꯧꯁꯤꯟꯖꯔꯒꯦ ꯁꯥꯔ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯂꯦꯡꯖꯟꯕꯤꯔꯣ ꯐꯝꯕꯤꯌꯨ ꯑꯩꯒꯤꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯔꯨꯂꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯄꯟꯗꯨꯅ ꯂꯩꯕ ꯕꯤꯟꯗꯣ ꯃꯁꯤꯃꯇ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯅ ꯌꯥꯅꯕ ꯈꯔ ꯁꯦꯟꯕꯤꯔꯣ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯐꯅꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯖꯒꯦ ꯌꯥꯔꯦ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯂꯣꯏ ꯐꯅꯕ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤꯅꯤ ꯑꯩ ꯂꯣꯏ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯦꯗꯅ ꯇꯥꯗ ꯅꯪꯕꯨ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯦꯃꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯃꯤꯅꯤꯁꯇꯔꯅꯤꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯑꯦꯛꯁ MLA ꯑꯃꯅꯤ ꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯍꯥꯏꯔꯦꯗꯅ ꯑꯩ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯀꯣ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯁꯤꯕꯣ ꯅꯪ ꯑꯣꯔꯗꯔꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯍꯜꯂꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯥꯅꯕꯁꯦ ꯇꯨꯝꯗꯅꯅꯦ ꯃꯪꯕ ꯌꯥꯝ ꯍꯩꯕꯅꯤ ꯑꯩ ꯐꯅꯕ ꯁꯤꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯐꯒꯅꯤ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔꯗ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯅꯪ ꯃꯤ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯅꯝꯃꯣꯏꯗꯨ ꯃꯤꯅꯤꯁꯇꯔ ꯂꯥꯏꯗ ꯊꯕꯛ ꯄꯥꯟꯅꯔꯤꯕ ꯇꯥꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯅꯦ ꯍꯥ ꯁꯥꯔ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯣ ꯃꯥ ꯂꯥꯛꯑꯒꯗꯤ ꯍꯥꯏꯌꯨ ꯑꯩ ꯂꯥꯛꯑꯃꯦꯗꯅ ꯍꯣꯏ ꯋꯥꯛꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯖꯒꯦ ꯁꯥꯔ ꯍꯣꯏ ꯅꯪ ꯑꯩꯅ ꯍꯧꯗꯣꯛꯄꯗꯤ ꯇꯥꯗ꯭ꯔꯒ ꯉꯁꯥꯏ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯇꯥꯗꯅ ꯁꯤꯟꯕ ꯊꯕꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯖꯦꯜ ꯌꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯪꯒꯣꯔꯁꯨ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯇꯤ ꯃꯌꯥꯝꯁꯤꯡ ꯁꯤꯒ ꯇꯧꯔꯒ ꯄꯣꯂꯤꯇꯤꯛꯁꯇ ꯑꯣꯏꯅ ꯆꯪꯕꯅ ꯐꯕ ꯇꯥꯏ ꯑꯩꯁꯨ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯄ ꯐꯔꯦꯅ ꯄꯥꯕꯨꯡ ꯆꯥ ꯂꯩꯖꯔꯦ ꯂꯥꯛꯆꯔꯦ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯖꯒꯗꯕꯗ ꯏꯕꯦꯝꯃꯅ ꯋꯥꯕꯤꯗꯅ ꯂꯩꯔꯦ ꯄꯥꯕꯨꯡ ꯍꯦꯛꯇ ꯂꯦꯡꯖꯟꯕꯤꯔꯣ ꯐꯅꯤ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯆꯥ ꯄꯥꯏꯁꯦ ꯌꯥꯅꯤ ꯏꯕꯦꯝꯃ ꯊꯕꯛꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯅꯦ ꯃꯤꯈꯨꯁꯨ ꯂꯩꯕ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯁꯨꯝ ꯂꯩꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯄꯥꯕꯨꯡꯗ ꯄꯥꯈꯣꯟ ꯁꯤꯒꯅꯨ ꯍꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯅꯦ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯕꯁꯤꯗꯅꯦ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ SPꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯄꯥꯕꯨꯡ ꯏꯕꯦꯝꯃꯅ ꯇꯝꯃꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯁꯇꯔ ꯇꯧꯔꯤꯕꯅꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯒꯥꯔꯜ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩ ꯃꯣꯏ ꯇꯥꯃꯣꯗꯤ ꯎꯔꯦ ꯍꯥꯏ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯋꯥꯈꯜꯁꯨ ꯇꯥꯏ ꯍꯥꯏꯅ ꯇꯝꯃꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯏꯕꯦꯝꯃ हेलो लैये पाहलके थोइबीदी मपान लेगिमने थोइबी लेट्रो खुमदिये करी उंगी जानो थोइबी फोला ए नोई हेरोगी फोन लाकपने हेलो होय आई सोइदना लाके होय थमगे को गुड नाइट थोइबी नंगा साफा बगा लेनारिबा मरिसिबु कई कंडीशन नो अवै बिरो ओइदा बिरो असेंगबदी मागी यामना नापल चावबदुदा
ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯁꯥꯟꯅꯈꯤꯕꯅꯦ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯦꯔꯤꯌꯁ ꯑꯃ ꯑꯣꯏꯁꯜꯂꯛꯄꯩ ꯃꯑꯣꯡꯂꯣ ꯈꯪꯗꯦ ꯃꯄꯥꯎ ꯇꯥꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯨꯏꯅ ꯎꯗ꯭ꯔꯦ ꯈꯣꯏꯔꯥꯡꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯈꯪꯕꯨ ꯈꯪꯉꯨꯗꯦꯅꯦ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯅꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯅꯨꯡꯁꯤꯅꯔꯤꯕ ꯀꯧꯕꯅꯤꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣꯗꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯥꯄꯜ ꯌꯩꯊꯠꯅꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯍꯩꯖꯤꯟꯈꯤ ꯀꯌꯥꯔꯛꯁꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯃꯥꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ ꯍꯣꯏꯗ ꯊꯃꯣꯏ ꯑꯅꯤꯅ ꯁꯦꯠꯅ ꯈꯥꯏꯅ ꯌꯥꯗꯅ ꯂꯩꯔꯒꯗꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝꯗꯨꯗ ꯁꯥꯐꯕꯗꯣ ꯑꯩꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯃꯒꯨꯟ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩꯗ ꯆꯥꯛ ꯆꯥꯕꯒ ꯂꯣꯏ ꯀꯥꯎꯔꯕꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ Hey, tabro! Hey, taribro! Tabro! Aigi koraba na halera kodo ongdo putoro hey. Second hand day lena koduro. Tap lang ngangu ne. Tap lang ngangu. Puthok sare. Si volume do kare leithaba yadra ne nango. Kari no bino masiji. Mi ta na no nang yidi wando pon pi ni nang sidi. Kainom ta hai hoge ba. Hey, kaino. Nupana pusalakpa sum ngaira leibay mahutta. Ay su, kari no mapanthok na tabak kara suraga noy na ting pangagi ba. Hey, nupi noy na thausa. Imung manungi awal pa yinghin ba angang yinghin bani. Nupi na mapanthok na chen tan ba horak ba haibase. Imung manung kay na nabagi maru hulabani haibase. Khangu, khangabra. Mi makhagi yumse. Nupasu, nupisu, sab manana dum satli. Nong matasu katnade, nong matasu saunade. Hey, matuna mi machagi yumban. Mi machagi yumban ni. Moin palise. Akoy na chaw big dreamer. Chaw manglan de hingnan na ba. Nang na tawaya ba thabak hairaga dinya. Hairo. Nang kwa chaba. Adagi hotel da. Cha nung constituency sida leiriba mi singsi khomjin da sinba. Masin nang tawiyadra. Adudi kadai de siena. Adunabu aina nang mapan thukan oina hairida. Masi masum ta ga suk tade chubagum suk pangsil lakpo heli basima. Edublu. Mathang lapudadi nangna lebiba fridge letlaga laktarene. Nangbu pamjarabo. Ado mahi tamibani haidana pabungdagi sel pakungta kogano ariyamda sel am chalangano. Adubudi kaisu nateda. Pabungidi nangna khangnidu mangai. Khangrane. Aduisu likpata moibema. Hoine. Phare, chango. Aisu chatlage. Hoi. Bye. Bye. Thoibi, nangna toise kharadi hamalabani ko. Hayeng khangnaradi nang chopjani ko. Kaino he? Life is life. Ai sen pai dena mana inthok piramladi. Adusu chumine. Okay, let us enjoy. Sasilo. Lạ mà lại photo một cái gặp hầu gì mà si Facebook tờ photo thà cái nào mà number chất li đi nè mà si pura ngao rồi nè
ꯑꯝꯇ ꯉꯥꯏꯈꯣ ꯅꯪ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯣꯏ ꯊꯕꯛ ꯄꯥꯟꯅꯕꯗꯣ ꯂꯥꯛꯈ꯭ꯔꯕ ꯁꯥꯔ ꯂꯥꯛꯑꯅꯤꯌꯦ ꯃꯥ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯉꯣ ꯍꯥꯏꯌꯣ ꯋꯥꯔꯤ ꯁꯥꯗꯧ ꯂꯩ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯀꯩ ꯂꯩꯔꯦ ꯁꯦꯜꯐꯤ ꯑꯃꯇ ꯌꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯂꯥꯛꯑꯣ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯌꯦ ꯉꯥꯏꯔꯦ ꯐꯣꯇꯣ 3ꯗꯤ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯃꯥꯟꯅꯗꯕ 10ꯃꯨꯛꯀ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯇꯧꯔꯒꯦ ꯁꯤꯅ ꯑꯗꯨ ꯊꯥꯒꯠꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯆꯥꯗꯣ ꯀꯅꯥꯅ ꯂꯩꯔꯝꯃꯤꯅꯣ ꯑꯩ ꯌꯨꯝꯗ ꯊꯛꯀꯦꯗꯅ ꯃꯤꯅꯤꯁꯇꯔꯒꯤ ꯒꯥꯔꯗ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯧꯍꯧꯕꯅꯤ ꯅꯪꯅ ꯁꯦꯜꯐꯤ ꯀꯥꯞꯄ ꯂꯣꯏꯔꯒ ꯄꯤꯊꯛꯀꯦꯅ ꯅꯪꯒꯤꯁꯨ ꯑꯩꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯈꯥꯛꯏꯌꯦ ꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯁꯥꯔꯝꯃꯔꯣꯏ ꯂꯩꯕꯤꯌꯥ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯂꯩ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯔꯗꯤꯅꯦ ꯃꯤꯔꯦꯝꯗ ꯃꯤꯔꯦꯝ ꯃꯇꯥꯛꯅꯔꯅꯦꯕ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅꯅꯤ ꯅꯅꯥꯎꯅ ꯇꯧꯖꯔꯤꯁꯦ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯃꯆꯥꯗꯨꯃ ꯀꯥꯏꯊꯣꯛꯑꯒ ꯆꯥꯏꯅꯤꯁꯀꯤ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔꯒ ꯐꯦꯁꯕꯨꯛꯇ ꯅꯩꯊꯔꯤꯁꯤꯅꯤ ꯏꯕꯨꯡꯉꯣ ꯇꯧꯒꯗꯕꯅꯤ ꯐꯦꯁꯕꯨꯛꯅꯗꯤ ꯅꯪꯒꯤ ꯊꯋꯥꯏꯅꯤꯗꯅ ꯊꯥꯒꯠꯂꯨ ꯏꯕꯨꯡꯉꯣ ꯊꯥꯒꯠꯂꯨ ꯇꯧꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯍꯦꯔꯣꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯊꯥꯎꯁꯦ ꯀꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯩꯒꯤꯅꯣ ꯐꯣꯟ ꯑꯃꯇ ꯇꯧꯔꯛꯇꯣꯏꯗꯨꯕꯣ ꯊꯣꯏꯕꯤꯗꯤ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯅꯦ ꯄꯥꯏꯍꯜꯂꯛꯑꯒꯦ ꯊꯣꯛꯂꯛꯑꯅꯤ ꯑꯣ ꯍꯣꯏ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯉꯔꯥꯡꯗꯤ ꯐꯣꯟ ꯑꯃꯇ ꯇꯧꯔꯛꯇ꯭ꯔꯦꯅ ꯕꯦꯂꯦꯟꯁ ꯇꯠꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯕꯁꯨ ꯇꯜꯂꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯌꯦꯡ ꯅꯪꯅ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯀꯥꯏꯅ ꯈꯟꯈ꯭ꯔꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯂꯤ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯍꯣꯏ ꯐꯔꯦꯁꯦ ꯍꯣꯔꯦꯟꯁꯦ ꯀꯥꯏꯗ ꯎꯅꯁꯤ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯎꯅꯕ ꯅꯍꯥꯟꯒꯤ ꯄꯥꯛ ꯃꯐꯝꯗꯣ ꯑꯗꯨ ꯑꯗꯨꯝ ꯎꯅꯔꯁꯤ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯊꯝꯃꯒꯦꯀꯣ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯍꯦ ꯀꯩꯗꯧꯔꯒꯦ ꯄꯨꯡꯀꯧ ꯀꯧꯏꯗꯨꯕꯣ ꯑꯣ ꯑꯩꯅ ꯀꯧꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯁꯨꯔ ꯆꯥꯗ꯭ꯔꯕ ꯀꯨꯀꯔꯁꯤꯅ ꯀꯧꯕꯅꯦ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯒ꯭ꯌꯥꯁꯇꯣ ꯑꯝꯇ ꯃꯨꯊꯠꯄꯤꯔꯝꯃꯣ ꯒ꯭ꯌꯥꯁꯇꯣ ꯃꯨꯊꯠꯄꯗꯅꯦ ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯃꯥꯏ ꯆꯣꯞꯄꯗ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯊꯧꯗꯨ ꯅꯤꯄꯥ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯗꯅ ꯅꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯁꯦꯟꯊꯧ ꯂꯥꯛꯄꯒꯤ ꯈꯣꯟꯊꯤ ꯀꯩꯅꯣꯝꯇ ꯍꯥꯏꯔꯨꯒꯅ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯏꯅ ꯃꯤꯇꯥꯡꯅꯤꯅꯦ ꯀꯩꯅꯣ 93ꯒꯤꯗꯒ ꯉꯥꯡꯈꯠꯂꯛꯏꯁꯤꯅ ꯉꯥꯡꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯣ ꯂꯩꯇꯗꯤ ꯀꯩꯅꯣ ꯍꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯁꯦꯠ ꯆꯥꯔꯤꯗꯣ ꯑꯣ ꯅꯣꯏꯅ ꯊꯧ ꯍꯥꯏꯕꯕꯨꯅꯦ ꯃꯩꯈꯦꯠꯁꯦ ꯈꯦꯠꯇꯅ ꯂꯩꯕꯗꯣ ꯅꯣꯏꯅ ꯊꯧꯅꯦ ꯌꯦꯡꯅ ꯇꯥꯔꯤꯗꯅ ꯌꯦꯡꯅ ꯇꯥꯔꯤꯗꯤ ꯀꯩꯅꯣ ꯁꯤꯅꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤ ꯂꯧꯔꯨꯅꯣ ꯍꯥꯏꯁꯦ